Houjik thokliba Irangsiga mari leinana thokpa sensitive Oiba issues singi Pao Phongbada press ki ethics Ngakna Phongbiyu haina Manipur leingak ki IPR ki commissioner Zoina appeal tourakli wafam ase ngasi Manipur leingak ki Directorate of Information and Public Relations na silaga Directorate asigi auditorium da pangthokpa National Press Day lisingani kunmari ki thoramda bahakna phongdokhibani Changing Nature of Press haiba thimda workshop ama yauna pangthokhiba thoram aduda Zoina hai National Press Day ki thoram pangthok gi maru oiba pandamdi leibak asida press na piriba kanaba sing press ki freedom amadi ethics ngakna thabak tawbagi wafam sing nongna ningsingbani Technology na kumang choksilaba Houjik ki matam asida news channel kayana kudak ki oiba pau sing athubada sandoktuna miyamda khanghali maramaduna sensitive oiba issue gi pau sing phongba matamda kupna yengba mathok tai karigumba asoiba ama yawkhrabadi maduda miyamna thajagadawribani Manipurda Houjik thokliba Irangsiga mari leinana thokpa sensitive issues singi pau phongba matamda ningthina verify tawraga press ki ethics ngakna phongbiyu journalist haiba sinfam asidadi lining laison amasung kangluk furuk ki khenaba amata laite leibak ama achumba lambida purakna hotnabada journalist singi achoba thongtang lei loinana leingak ki aran asoi pumnamak press ki matengna chumthokadoribani information and public relations ki department asidi press na yanglen saru oiraga chalaiba department amani haina Zoina makhatana phongdokhi DIPR ki director TH Charanjit amasung additional director W Fazatumbina president member oiraga pangthokiba National Press Day ki thoram aduda tongan ba hiram nipanda Manipur State Journalist Award lisingani kunmari lanthokduna ikai khumnabasu utkhi tongan ba jati khai yadaba adugumba sarkar sida ekoi wai phungdokpa ngamrasu ibana sarkar sida karigumba sigaidi soire sigaidi lale sigaidi tahonni haibagi adugumba influential ya oiba adugumba tullama oibadina ekoi ya sengba phongna bonagada koi journalist sing ko reporter sing mayam punamakna chogo matengama ekoi leba ko pangbiu matakta democracy the fight for pillar na chowa pillar mo democracy adugi simatakta IPR department university backbone hoye si koi staff khattanati staff sina ekoi thabak sujawe wani press na ekoi department sigi backbone department sigi magi achievement mayam si put na bo press ki chowa thudang le responsibility le